ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯋꯥ ꯑꯃ ꯐꯥꯎꯕ ꯉꯥꯡꯅꯗ ꯃꯐꯝꯗꯨꯒꯤ ꯐꯖꯕꯗꯨ ꯁꯨꯝ ꯌꯦꯡꯂꯒ ꯂꯩ꯫ ꯐꯖꯔꯕ ꯃꯐꯝꯗꯨꯒꯤ ꯍꯩ ꯂꯩ ꯃꯐꯝꯗꯣ ꯆꯥꯅ ꯆꯥꯅ ꯂꯩꯔꯤꯕ ꯃꯔꯛꯇꯨꯗ ꯏꯆꯦꯗ ꯑꯩꯅ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯕ ꯀꯌꯥꯁꯦ ꯏꯆꯦꯅꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯍꯩ ꯆꯥꯕꯗ ꯇꯤꯟ ꯆꯨꯡꯗꯕ ꯀꯅꯥꯕꯨ ꯌꯥꯎꯕꯒꯦ? ꯂꯩꯍꯤꯅ ꯌꯣꯝꯂꯕ ꯂꯩꯔꯥꯡꯗꯣ ꯈꯣꯏꯃꯨ ꯀꯅꯥꯅ ꯇꯧꯅꯤꯡꯂꯣꯏꯗꯧꯕꯅꯣ? ꯐꯖꯕꯤꯒꯤ ꯃꯕꯦꯝꯃ, ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯂꯥꯏꯅ ꯁꯥꯔꯛꯄ ꯑꯣꯏꯔꯕꯅꯣ? ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪꯃꯨꯛ ꯐꯖꯕ, ꯅꯪꯃꯨꯛ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯊꯥꯖꯗꯦ꯫ ꯃꯐꯝꯁꯤꯅꯒ ꯐꯖꯕꯅꯦ, ꯊꯋꯥꯏꯒꯤ ꯃꯕꯦꯝꯃ ꯃꯍꯥꯛꯅꯒ ꯐꯖꯕꯅꯦ, ꯃꯐꯝꯁꯦ ꯄꯨꯡꯂꯪ ꯂꯪꯉꯤ ꯍꯥꯏꯅ ꯄꯨꯛꯅꯤꯡꯗ ꯈꯟꯅ ꯈꯟꯅ ꯆꯪꯂꯛꯏ꯫ ꯑꯩꯅ, ꯏꯆꯦ, ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯩꯕꯨ, ꯋꯥꯈꯜꯒꯁꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ꯫ ꯑꯩꯗꯤ ꯑꯁꯨꯝꯅ ꯆꯠꯄꯁꯦ ꯄꯥꯛ ꯆꯠꯇꯦ꯫ ꯏꯆꯦꯒ ꯄꯨꯜꯂꯒ ꯆꯠꯄꯁꯤꯅ ꯌꯥꯝꯅꯕꯨ ꯅꯨꯡꯉꯥꯏꯗ꯫ ꯕꯤꯀꯥꯁ, ꯑꯩꯁꯨ ꯅꯪꯒ ꯄꯨꯜꯂꯒ ꯆꯠꯄꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯌꯦ꯫ ꯃꯄꯥꯟꯂꯣꯝꯗ ꯁꯨꯝ ꯂꯩꯃꯟꯗꯅ ꯁꯨꯃꯥꯏꯅꯒꯅꯦ ꯑꯁꯪ ꯑꯃꯥꯟꯅꯒ ꯄꯤꯛ ꯊꯟꯕ ꯃꯐꯝꯗ, ꯍꯩ ꯂꯩꯅꯒ ꯊꯟꯕ ꯃꯐꯝꯁꯤꯗ ꯆꯠꯄꯁꯦ ꯑꯩꯁꯨ ꯆꯠꯇꯦ ꯍꯥꯏꯕ ꯌꯥꯏ꯫ ꯑꯩꯁꯨ ꯉꯁꯤꯗꯤ ꯐ꯭ꯔꯦꯁ ꯌꯥꯝ ꯑꯣꯏ꯫ ꯏꯆꯦꯅ ꯁꯨꯃꯥꯏꯅꯒ ꯍꯥꯏꯖꯤꯜꯂꯛꯄꯁꯤꯗ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯉꯁꯥꯏ ꯑꯩꯅ ꯊꯦꯡꯖꯤꯟꯕꯗꯣ ꯁꯥꯎꯗꯤ ꯁꯥꯎꯗꯕ ꯃꯥꯜꯂꯦ꯫ ꯑꯩꯅ ꯍꯥꯏꯔꯗꯤ ꯌꯥꯗꯤ ꯌꯥꯔꯛꯀꯗꯧꯕ ꯃꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯍꯨꯔꯥꯟ ꯏꯆꯦꯒꯤ ꯃꯥꯏꯊꯣꯡꯗ ꯌꯦꯡꯂꯒ ꯆꯠꯂꯤ꯫ ꯏꯆꯦꯒꯤ ꯃꯤꯅꯣꯛꯇ ꯎꯔꯒ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯄꯒꯨꯝ ꯇꯧꯏ꯫ ꯏꯆꯦꯅ ꯈꯪꯍꯧꯗꯅ, ꯕꯤꯀꯥꯁ, ꯍꯥꯎ, ꯀꯩ ꯍꯥꯏꯒꯦ ꯆꯦ? ꯀꯩꯗꯧꯔꯒꯦ ꯃꯪꯂꯒ ꯑꯗꯨꯝ ꯆꯠꯂꯤꯗꯨꯕꯣ? ꯕꯤꯀꯥꯁ ꯅꯣꯛꯂꯒ, ꯇꯧꯗꯦꯗ ꯏꯆꯦ, ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯕ꯫ ꯆꯤꯝꯕꯥꯜꯒ ꯈꯨꯠꯀ ꯃꯥꯟꯅꯗ꯭ꯔꯦ꯫ ꯏꯆꯦ, ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ, ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯣ꯫ ꯍꯪꯉꯣ, ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ? ꯅꯪꯅ ꯍꯥꯏꯕꯕꯨ꯫ ꯏꯆꯦꯒꯤ ꯋꯥꯍꯩꯗꯨꯗ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯏꯅꯥꯛꯁꯤꯗ ꯅꯛꯅ ꯐꯝꯗꯨꯅ ꯂꯩꯍꯟꯅꯤꯡꯉꯤ꯫ ꯏꯆꯤꯟꯁꯦ ꯄꯦꯟꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯆꯤꯝꯕꯥꯜ ꯊꯣꯛꯅ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯋꯥꯈꯜꯁꯦ ꯈꯜꯂꯝꯂꯒ ꯃꯈꯥ ꯇꯥꯅ, ꯏꯆꯦꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯂꯗꯤ ꯀꯔꯤ ꯍꯥꯏꯈꯤꯅꯤ ꯏꯆꯦ? ꯀꯩꯅꯣ ꯕꯤꯀꯥꯁ, ꯅꯪꯒꯤ ꯋꯥꯍꯪꯁꯤꯕꯣ? ꯑꯩꯗꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯤꯕꯣ꯫ ꯑꯗꯨꯕꯨ ꯅꯪꯅ ꯍꯪꯅꯤꯅ ꯍꯪꯂꯤꯗꯣ ꯑꯗꯨꯒꯨꯝꯕ ꯃꯤ ꯂꯩꯔꯝꯂꯔꯣꯏꯗ, ꯑꯩꯒꯤꯗꯤ ꯇꯝꯂꯝꯗ꯭ꯔꯕꯅꯤ꯫ ꯑꯗꯣ ꯏꯆꯦ, ꯊꯥꯖꯗꯕ ꯃꯐꯝꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯁꯥꯠꯂꯝꯕꯒꯤ ꯋꯥꯔꯤꯁꯨ ꯂꯩꯕꯅꯤꯀꯣ꯫ ꯀꯅꯥꯅ ꯈꯪꯅꯤ, ꯏꯆꯦꯕꯨ ꯅꯨꯡꯁꯤꯖꯕ, ꯄꯥꯝꯖꯕ ꯂꯩꯔꯝꯕꯁꯨ꯫ ꯏꯁ, ꯑꯉꯥꯡꯁꯦ ꯄ꯭ꯔꯃꯥꯟ ꯌꯥꯝ ꯍꯩꯀꯣ, ꯁꯥꯍꯤꯇ꯭ꯌ ꯈꯔ ꯅꯩꯅꯔꯛꯄ ꯃꯥꯜꯂꯤꯗ꯫ ꯍꯥꯏꯒꯨꯝꯗꯅ ꯏꯆꯦ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯏꯆꯦꯁꯦ ꯌꯥꯝ ꯐꯖꯩ꯫ ꯉꯁꯥꯏꯗꯒꯤ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯅ ꯏꯆꯦꯗ ꯆꯦꯞꯊ ꯌꯦꯡꯅꯔꯤꯁꯦ ꯏꯆꯦꯕꯨ ꯈꯪꯗꯕ꯭ꯔꯅꯦ? ꯌꯦꯡꯉꯣꯕ, ꯐꯖꯕ ꯍꯥꯏꯁꯦ ꯌꯥꯕꯖꯥꯠ ꯅꯠꯇꯦ, ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯗꯨꯝ ꯇꯣꯞ ꯇꯥꯏꯌꯦꯕ꯫ ꯅꯪ ꯃꯉꯥꯏꯔꯦ ꯕꯤꯀꯥꯁ, ꯑꯩ ꯐꯖꯩ ꯍꯥꯏꯅ ꯊꯥꯒꯠꯂꯤꯁꯦ꯫ ꯑꯗꯣ ꯐꯖꯩ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯌꯥꯔꯦ, ꯑꯗꯨꯕꯨ ꯈꯣꯏꯃꯨ ꯑꯃ ꯐꯥꯎꯕꯗꯤ ꯏꯟꯗꯦꯗ ꯍꯥꯏꯔꯒ ꯅꯣꯛꯂꯗꯨꯅ ꯈꯨꯄꯥꯛꯅ ꯄꯣꯛ ꯊꯥꯔꯛꯏ꯫ ꯑꯩꯒꯤ ꯈꯨꯠꯀꯤ ꯀꯥꯔꯛ ꯑꯁꯤꯗ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯏꯆꯦꯅ ꯇꯧꯔꯛꯏꯗꯣ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯏꯆꯦꯗꯨ ꯅꯣꯛꯄꯒ ꯆꯞ ꯂꯦꯞꯄꯤ꯫ ꯑꯩꯅ ꯃꯨꯟꯅ ꯌꯦꯡꯕꯗꯨꯗ ꯏꯀꯥꯏꯕꯒꯨꯝꯁꯨ ꯇꯧꯏ꯫ ꯑꯁ, ꯑꯩꯗꯤ ꯌꯦꯡꯉꯝꯗ꯭ꯔꯁꯨ ꯑꯗꯨꯝ ꯀꯣꯜꯂꯝꯃꯗꯤ ꯐꯗꯧꯅꯤ, ꯆꯥꯛꯈ꯭ꯔꯦꯗ꯫ ꯋꯥꯈꯜꯁꯦ ꯈꯜꯂꯝꯂꯒ, ꯏꯆꯦ, ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯑꯩ ꯀꯩꯁꯨ ꯈꯟꯗꯦ꯫ ꯑꯗꯨꯕꯨ ꯏꯆꯦ, ꯂꯩꯔꯥꯡꯗꯨꯕꯨ ꯁꯪꯕ ꯈꯣꯏꯃꯨ ꯑꯃ ꯂꯩꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ꯫ ꯑꯩꯅ ꯍꯥꯏꯕꯁꯦ ꯇꯥꯔꯒ ꯉꯥꯏꯍꯥꯛ ꯅꯣꯛꯏ꯫ ꯇꯨꯃꯤꯟ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯩ꯫ ꯃꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯎꯗꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯔꯒ ꯆꯠꯂꯤ꯫ ꯏꯆꯦꯁꯨ ꯋꯥꯈꯜꯗꯣ ꯃꯑꯣꯟ ꯈꯟꯕ ꯃꯥꯜꯂꯤ꯫ ꯅꯣꯟꯊꯔꯒ ꯆꯣꯏꯅ ꯇꯥꯔꯤꯕ ꯁꯝꯂꯥꯡꯗꯣ ꯈꯣꯝꯒꯠꯂꯒ ꯇꯨꯃꯤꯟꯅ ꯆꯠꯂꯤ꯫ ꯏꯆꯦꯒꯤ ꯃꯇꯧꯗꯨꯅꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯐꯥꯊꯕ ꯉꯝꯗꯕꯅ ꯃꯥꯕꯨ ꯏꯊꯥꯅꯨꯡꯁꯤꯗ ꯆꯦꯠꯅ ꯀꯣꯜꯂꯒ ꯀꯅꯥ ꯎꯗꯅꯕ ꯊꯝꯅꯤꯡꯂꯤꯕ ꯅꯨꯡꯁꯤꯕꯅ ꯄꯥꯊꯣꯛꯂꯕ ꯊꯃꯣꯏꯁꯤꯅ ꯃꯥꯕꯨꯗꯤ
ꯑꯩꯗꯒꯤ ꯑꯣꯏꯅꯤꯡꯕꯅ ꯀꯅꯥꯒꯤ ꯃꯃꯤꯁꯨ ꯇꯥꯍꯟꯅꯤꯡꯗ꯭ꯔꯦ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯐꯣꯡꯗꯣꯛꯇ꯭ꯔꯤꯕ ꯑꯩꯅ ꯃꯥꯕꯨ ꯈꯝꯕꯟꯖꯕ ꯐꯥꯎꯔꯛꯂꯤꯕꯁꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯅ ꯈꯜꯂꯗꯨꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯊꯣꯛꯂꯨꯕꯗꯣ ꯆꯦꯅ ꯎꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯕꯤꯀꯥꯁ, ꯍꯥꯎ ꯆꯦ, ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯃꯪꯂꯒ ꯆꯠꯂꯤꯗꯣ? ꯅꯪꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯈꯟꯕ ꯃꯥꯜꯂꯤꯀꯣ? ꯅꯪ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯕ ꯃꯥꯜꯂꯤ, ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯌꯨꯗꯅ꯫ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯆꯦ꯫ ꯏꯆꯦ, ꯑꯩꯒꯤ ꯋꯥꯈꯜꯗ ꯏꯆꯦꯁꯦ꯫ ꯋꯥꯍꯩꯗꯣ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩꯗ ꯁꯣꯐꯤꯌꯥꯅ ꯃꯃꯥꯏꯗꯣ ꯑꯣꯟꯁꯤꯜꯂꯛꯂꯒ ꯈꯔ ꯀꯟꯇꯛꯅ, ꯕꯤꯀꯥꯁ, ꯕꯤꯀꯥꯁ, ꯇꯨ ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ, ꯐꯣꯇꯣ ꯑꯃꯇ ꯀꯥꯞꯄꯨ ꯂꯥꯛꯑꯣ, ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ꯫ ꯍꯥꯏꯔꯒ ꯊꯥꯏꯅꯒꯤ ꯃꯩꯇꯩ ꯌꯨꯝꯖꯥꯎ ꯏꯅ ꯀꯨꯞꯄ ꯐꯤ ꯁꯥꯕꯒꯤ ꯂꯩꯔꯤꯕ ꯃꯨꯔꯇꯤꯗꯨꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯂꯧꯏ꯫ ꯁꯣꯐꯤꯌꯥꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯇꯣꯡꯂꯤꯕ ꯆꯝꯄꯜ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯐꯤ ꯁꯥꯕꯒꯤ ꯃꯑꯣꯡꯗ ꯄꯣꯁ ꯇꯧꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯊꯣꯔꯛꯄꯗꯣ ꯃꯤꯠꯌꯦꯡꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯗꯨꯗ ꯍꯨꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦ꯫ ꯑꯩꯁꯨ ꯐꯣꯇꯣ 3-4 ꯀꯥꯞꯁꯤꯜꯂꯤ꯫ ꯑꯩꯒꯤ ꯐꯣꯟꯗꯒꯤꯁꯨ ꯈꯔ ꯑꯗꯨꯝ ꯀꯥꯞꯈ꯭ꯔꯦ꯫ ꯃꯥꯒꯤ ꯐꯣꯇꯣ ꯀꯥꯞꯄ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯀꯥꯞꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯐꯣꯟꯗꯣ ꯇꯥꯏꯃꯔ ꯊꯝꯃꯝꯂꯒ ꯄꯨꯟꯅ ꯑꯃꯨꯛ ꯂꯦꯞꯃꯤꯟꯅꯩ꯫ ꯃꯥꯅ ꯑꯩꯒꯤ ꯈꯨꯗꯥꯡꯗ ꯀꯣꯜꯂꯛꯄꯗꯣ ꯏꯁꯥꯗ ꯆꯤꯡ ꯂꯥꯎꯏ, ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯉꯥꯏꯍꯥꯛꯁꯨ ꯉꯥ ꯃꯆꯤꯟꯖꯥꯛ ꯊꯥꯗꯨꯅꯁꯨ ꯂꯩꯊꯣꯛꯎꯔꯦ꯫ ꯁꯣꯐꯤꯌꯥ ꯉꯥ ꯃꯆꯤꯟꯖꯥꯛ ꯊꯥꯛꯄꯗ ꯃꯥꯅ ꯍꯔꯥꯎꯖꯕ ꯃꯇꯧꯗꯣ ꯎꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯦꯜꯂꯤ꯫ ꯃꯐꯝꯗꯣ ꯌꯥꯝ ꯐꯖꯩ꯫ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯐꯝꯂꯒ ꯉꯥꯏꯍꯥꯛ ꯑꯀꯣꯏꯕꯗꯣ ꯌꯦꯡꯂꯤ꯫ ꯐꯝꯅ ꯐꯝꯅ, ꯕꯤꯀꯥꯁ, ꯀꯩ ꯍꯥꯏꯒꯦ ꯏꯆꯦ? ꯅꯪꯒ ꯑꯁꯨꯝꯅ ꯆꯠꯃꯤꯟꯅꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯅꯪꯒ ꯊꯦꯡꯅꯕꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯑꯩꯁꯨ ꯏꯆꯦꯒ ꯄꯨꯟꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯏꯆꯦ꯫ ꯏꯊꯟꯇ ꯑꯣꯏꯔꯝꯂꯗꯤ ꯑꯁꯤꯒꯨꯝꯕ ꯃꯐꯝꯗ ꯆꯠꯂꯝꯗꯕꯁꯨ ꯌꯥꯏꯗ, ꯀꯩꯁꯨ ꯆꯠꯂꯝꯂꯣꯏ꯫ ꯑꯗꯣ ꯅꯪꯒꯤ ꯅꯝꯕꯔ ꯄꯤꯔꯛꯑꯣ꯫ ꯅꯪꯒꯤ ꯅꯝꯕꯔ ꯂꯧꯒꯦ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯀꯥꯎꯕ ꯑꯩꯁꯦ꯫ ꯍꯣꯏ ꯏꯆꯦ ꯌꯥꯏꯌꯦ ꯍꯥꯏꯔꯒ ꯅꯝꯕꯔꯗꯣ ꯑꯩꯅ ꯄꯤꯁꯤꯜꯂꯤ꯫ ꯆꯥꯟꯁ ꯐꯪꯂꯤꯉꯩꯗꯨꯗ ꯑꯩꯁꯨ ꯋꯥꯍꯩ ꯈꯔ ꯍꯥꯏꯍꯧꯔꯒꯦ ꯈꯟꯗꯨꯅ ꯍꯥꯏ, ꯏꯆꯦꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯃ ꯍꯦꯛꯇ ꯂꯩꯔꯁꯨ ꯍꯥꯏꯔꯛꯑꯣ꯫ ꯏꯆꯦꯅꯕꯨ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯌꯥꯗꯣꯏꯅꯤꯀꯣ ꯑꯩꯗꯤ꯫ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯃꯥꯡꯗ ꯇꯥꯔꯛꯂꯤꯕ ꯃꯁꯝ ꯑꯗꯣ ꯁꯦꯝꯃꯤ꯫ ꯃꯥꯅ ꯑꯩꯒꯤ ꯋꯥꯈꯜ ꯈꯟꯕꯁꯨ ꯑꯃꯨꯛ ꯈꯟꯗꯕꯁꯨ ꯑꯃꯨꯛ ꯃꯥꯜꯂꯤ꯫ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯍꯥꯏꯔꯨꯔꯒ ꯇꯊꯤ ꯉꯥꯡꯂꯛꯀꯗ꯭ꯔꯥ? ꯃꯈꯣꯏꯒꯤ ꯃꯔꯥꯗ ꯂꯩꯕ ꯑꯣꯏꯕꯅ ꯇꯊꯤ ꯇꯧꯔꯛꯀꯗ꯭ꯔꯥ? ꯑꯩꯁꯤꯕꯨ ꯍꯥꯏꯔꯁꯤꯔꯅꯦ? ꯑꯁꯨꯝꯅ ꯈꯟꯅ ꯇꯞꯅ, ꯏꯆꯦ, ꯏꯆꯦꯗ ꯀꯩꯅꯣꯝꯇ ꯍꯥꯏꯅꯤꯡꯉꯤ, ꯌꯥꯒꯗ꯭ꯔꯥ? ꯍꯥꯏꯔꯛꯑꯣ, ꯀꯩꯅꯣ? ꯑꯥꯗ ꯌꯦꯡꯉꯨꯇꯣ, ꯑꯥꯗ ꯎꯔꯤꯕ ꯅꯨꯄꯥꯁꯤꯒ ꯅꯨꯄꯤꯒꯁꯦ, ꯅꯨꯄꯤꯁꯤꯅ ꯈꯔ ꯍꯜꯂꯝꯒꯗꯕ ꯃꯥꯜꯂꯦ꯫ ꯃꯈꯣꯏꯒꯤꯁꯦ ꯀꯣꯏꯅꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ? ꯁꯤꯗ ꯂꯥꯛꯄꯕꯨ ꯀꯩꯅꯣ? ꯀꯣꯏꯅꯕ ꯑꯣꯏꯔꯝꯅꯤ꯫ ꯑꯗꯨꯗꯤ ꯅꯨꯡꯁꯤꯅꯕꯗ ꯅꯨꯄꯤꯅ ꯍꯟꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯠꯇ꯭ꯔꯥ? ꯃꯁꯥ ꯃꯁꯥꯅꯕꯨ ꯌꯥꯅꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯑꯍꯟ ꯍꯥꯏꯕ ꯂꯩꯇꯦ, ꯑꯉꯥꯡ ꯍꯥꯏꯕ ꯂꯩꯇꯤꯌꯦ꯫ ꯆꯍꯤ 90 ꯁꯨꯔꯕ ꯅꯨꯄꯥ, ꯆꯍꯤ 19 ꯁꯨꯔꯕꯤ ꯅꯨꯄꯤꯒ ꯑꯗꯨꯝ ꯂꯨꯍꯣꯡꯂꯤꯁꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯑꯗꯨꯗꯤ ꯏꯆꯦ, ꯏꯆꯦꯗ ꯀꯅꯥꯒꯨꯝꯕ ꯑꯉꯥꯡ ꯑꯃꯅ, ꯍꯥꯏꯗꯤ ꯆꯍꯤ ꯈꯔ ꯈꯦꯠꯅꯕ, ꯏꯆꯦꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯂꯗꯤ ꯌꯥꯒꯗ꯭ꯔꯥ? ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯌꯥꯒꯅꯤꯗ꯫ ꯅꯨꯄꯤꯒꯤ ꯃꯄꯣꯛꯁꯦ ꯅꯨꯄꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯛꯇꯨꯗ ꯂꯩꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯗꯣꯔꯤꯕꯅꯤ꯫ ꯄꯨꯛꯅꯤꯡꯅ ꯋꯥꯈꯜꯅ ꯌꯥꯅꯤꯡꯂꯗꯤ ꯄꯨꯝꯅꯃꯛ ꯑꯐꯕ ꯑꯣꯏꯔꯛꯀꯅꯤ꯫ ꯑꯉꯥꯡ ꯍꯥꯏꯕ ꯂꯩꯇꯦ, ꯑꯍꯟ ꯍꯥꯏꯕ ꯂꯩꯇꯦꯗ꯫ ꯊꯃꯣꯏꯕꯨ ꯁꯦꯡꯉꯗꯤ ꯄꯨꯝꯅꯃꯛ ꯑꯐꯕ ꯑꯣꯏꯅꯤ꯫ ꯏꯆꯦꯒꯤ ꯄꯥꯎꯈꯨꯝꯁꯨ ꯌꯥꯝ ꯐꯖꯩ꯫ ꯁꯨꯃꯥꯏꯅ ꯏꯆꯦꯒ ꯂꯣꯏꯅꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯣ ꯏꯆꯦ꯫ ꯏꯁ, ꯅꯪꯒꯤ ꯋꯥꯇꯥꯁꯦ ꯀꯩꯅꯣꯝꯃ ꯌꯥꯎꯋꯦꯀꯣ, ꯀꯩꯅꯣꯝꯃ ꯈꯜꯂꯤꯀꯣ꯫ ꯏꯆꯦꯒꯤ ꯋꯥꯍꯩꯗꯨꯗ ꯑꯩ ꯈꯛꯇꯅ ꯅꯨꯡꯁꯤꯖꯕ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯑꯩꯇꯅ ꯈꯟꯖꯕ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯑꯩꯒꯤ ꯊꯃꯣꯏꯅ ꯅꯪꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕ
ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯑꯁꯨꯝꯅ ꯈꯟꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩꯗ ꯑꯩꯒꯤ ꯅꯪꯒꯟꯗ ꯄꯣꯞ ꯊꯥꯔꯒ, "ꯕꯤꯀꯥꯁ, ꯀꯩꯗꯧꯔꯒꯦ? ꯃꯇꯝꯁꯦ ꯌꯥꯗ꯭ꯔꯦ, ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯦ꯫ ꯏꯁꯥꯁꯤꯁꯨ ꯆꯣꯛꯊꯔꯦ ꯆꯠꯃꯟꯗꯅ. ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯁꯦ" ꯍꯥꯏꯔꯒ ꯃꯃꯥꯡ ꯊꯥꯅ ꯃꯅꯤꯡꯗꯣ ꯂꯩꯗꯅ ꯆꯠꯈꯤ꯫ ꯑꯩꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯈꯥꯝꯃꯝꯕ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯒꯥꯔꯤꯗꯣ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯃꯅꯨꯡꯗ ꯐꯝꯂꯦ꯫ "ꯕꯤꯀꯥꯁ, ꯅꯪ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯣ, ꯑꯩꯁꯨ ꯋꯥꯁꯔꯨꯝꯗ ꯑꯝꯇ ꯆꯪꯂꯨꯈꯤꯒꯦ." "ꯍꯣꯏ ꯏꯆꯦ, ꯉꯥꯏꯔꯝꯃꯒꯦ" ꯍꯥꯏꯔꯒ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈꯤ꯫ ꯑꯩꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕ ꯑꯣꯏꯒꯗ꯭ꯔꯥ? ꯏꯆꯦꯅ ꯀꯣꯏꯗꯅ ꯍꯥꯏꯔꯛꯄꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯍꯦꯟꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯅꯤꯡꯕ ꯍꯦꯟꯅ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯒ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛ ꯂꯥꯛꯄꯁꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯅꯥꯀꯟꯔꯣꯝꯗꯒꯤ ꯁꯣꯐꯤꯌꯥꯅ ꯅꯣꯟꯊꯔꯒ, "ꯀꯩꯗꯧꯔꯤꯅꯣꯃꯤ ꯅꯪꯕꯣ? ꯀꯧꯕꯁꯨ ꯇꯥꯗꯕ." "ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯏꯆꯦ, ꯂꯥꯛꯑꯣ" ꯍꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯧꯁꯤꯜꯂꯤ꯫ ꯍꯥꯏꯐꯦꯠ ꯅꯣꯟꯊꯔꯒ ꯍꯥꯏꯔꯛꯄ ꯑꯣꯏꯕꯅ ꯌꯦꯡꯐꯝ ꯆꯥꯗꯕ ꯖꯒꯥꯗ ꯃꯤꯠꯁꯦ ꯍꯦꯛ ꯊꯝꯂꯨꯔꯦ꯫ ꯏꯆꯦꯁꯨ ꯍꯥꯏꯐꯦꯠꯇꯤ ꯈꯪꯕ ꯃꯥꯜꯂꯤ, ꯅꯣꯛꯁꯤꯜꯂꯛꯏ꯫ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕꯁꯨ ꯃꯥꯜꯂꯤ꯫ ꯑꯩ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯉꯤ꯫ ꯏꯆꯦꯁꯨ ꯒꯥꯔꯤꯗ ꯀꯥꯈꯠꯂꯒ ꯌꯨꯝꯗ ꯈꯔ ꯊꯨꯅ ꯊꯧꯅꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯌꯨꯝ ꯇꯥꯅ ꯌꯥꯡꯅ ꯊꯧꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯊꯕꯛ ꯍꯜꯂꯛꯄꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯆꯥꯅꯨꯄꯤ ꯆꯪꯂꯛꯄ ꯎꯕꯗ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯃꯃꯥꯅ, "ꯏꯕꯦꯝꯃ, ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯅꯪꯕꯣ?" "ꯑꯩꯒꯅꯦ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯕꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯎꯅꯔꯨꯕꯅꯤ ꯏꯃꯥ, ꯑꯩ ꯋꯥꯔꯦ, ꯆꯪꯉꯦꯀꯣ" ꯍꯥꯏꯔꯒ ꯆꯪꯈꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯑꯩꯁꯨ ꯇꯥꯍꯧꯏ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯃꯆꯤꯟꯗꯤ ꯈꯔ ꯊꯤꯕꯖꯥꯠꯅꯤꯅꯦ, ꯑꯗꯣ ꯑꯩꯒ ꯆꯠꯃꯤꯟꯅꯕꯁꯤꯗ ꯉꯥꯡꯗꯅꯕ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯑꯩꯁꯨ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯀꯥꯗ ꯆꯪꯂꯛꯂꯦ꯫ ꯑꯩꯁꯨ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯂꯒ ꯉꯥꯏꯍꯥꯛ ꯐꯃꯨꯡꯗ ꯍꯤꯞꯄꯤ꯫ ꯉꯁꯥꯏ ꯋꯥꯔꯨꯕꯒꯤꯔ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯦ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯦ꯫ ꯉꯁꯥꯏ ꯁꯣꯐꯤꯌꯥꯅ ꯅꯝꯕꯔ ꯂꯧꯈꯤꯕꯗꯣ ꯐꯣꯟ ꯇꯧꯔꯛꯀꯗ꯭ꯔꯥ ꯈꯟꯅ ꯋꯥꯈꯜꯁꯤꯗ ꯁꯥꯒꯠꯇꯨꯅ ꯂꯩꯔꯤ꯫ ꯃꯦꯁꯦꯖꯀ ꯊꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯐꯣꯟ ꯑꯗꯨꯗ ꯑꯗꯨꯝ ꯌꯦꯡꯉꯤ꯫ ꯑꯩꯁꯨ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ꯫ ꯀꯣꯜ ꯂꯤꯛ ꯐꯦꯡꯕ ꯂꯣꯏꯁꯤꯜꯂꯗꯨꯅ ꯁꯣꯐꯤꯌꯥꯒꯤ ꯀꯥ ꯃꯄꯥꯟ ꯐꯥꯎꯅ ꯏꯁꯤꯡ ꯁꯣꯛꯄ ꯑꯃꯨꯛ ꯆꯠꯂꯨꯏ꯫ ꯊꯣꯡ ꯈꯔ ꯀꯥꯔꯒ ꯂꯩꯔꯝꯕꯗꯨꯗ ꯆꯦꯞꯊꯔꯒ ꯌꯦꯡꯕꯗ ꯁꯣꯐꯤꯌꯥꯅ ꯅꯥꯏꯠ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯃꯁꯝꯗꯣ ꯂꯣꯏꯅ ꯊꯥꯗꯣꯛꯂꯒ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯑꯩꯁꯨ ꯎꯔꯨꯔꯦ꯫ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯟꯕꯗ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯒ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯀꯩꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯃꯤꯅ ꯀꯩꯅꯣꯝꯃ ꯈꯟꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯏꯁꯤꯡꯗꯣ ꯁꯣꯛꯂꯨꯔꯒ ꯑꯗꯨꯃꯛ ꯂꯥꯛꯂꯦ꯫ ꯑꯩ ꯇꯧꯐꯝ ꯑꯃ ꯈꯪꯉꯛꯇ꯭ꯔꯦ꯫ ꯐꯃꯨꯡꯗ ꯍꯤꯞꯄꯁꯨ ꯍꯤꯞꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯦ ꯐꯥꯖꯤꯜꯂꯒ ꯇꯨꯝꯅꯅꯕ ꯍꯣꯠꯅꯩ꯫ ꯐꯅꯌꯥꯝꯗꯤ ꯊꯦꯡꯉꯦ꯫ ꯄꯨꯡꯗꯣ 11:30 ꯇꯥꯔꯦ꯫ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃ ꯂꯥꯛꯏ꯫ ꯑꯩꯁꯨ ꯏꯆꯦꯒꯤ ꯅꯝꯕꯔ ꯑꯣꯏꯔꯝꯅꯤ ꯈꯜꯂꯗꯨꯅ ꯄꯥꯏꯈꯠꯂꯒ ꯑꯁꯣꯝꯗꯒꯤ ꯁꯣꯐꯤꯌꯥꯅ, "ꯇꯨꯝꯂꯕꯣ ꯕꯤꯀꯥꯁ?" ꯈꯣꯟꯖꯦꯜꯗꯣ ꯇꯥꯕꯗ ꯕꯤꯀꯥꯁꯁꯨ ꯑꯗꯨꯃꯛ ꯈꯪꯂꯦ꯫ ꯌꯥꯝꯅ ꯈꯪꯅ, "ꯇꯨꯝꯗ꯭ꯔꯤꯌꯦ, ꯁꯨꯝ ꯍꯤꯞꯄꯝꯕꯅꯤ." "ꯀꯩꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯂ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤꯕ? ꯀꯔꯤ ꯇꯧꯔꯒ ꯂꯩꯔꯤꯅꯣ ꯅꯪꯕꯣ?" "ꯇꯨꯝꯊꯕ ꯌꯥꯗꯗꯅ ꯑꯗꯨꯃꯛ ꯂꯩꯔꯕ ꯏꯆꯦ." "ꯍꯣꯏ, ꯇꯨꯝꯅꯕ ꯇꯧꯔꯣ, ꯊꯦꯡꯉꯦ." "ꯏꯆꯦꯗꯤ ꯅꯊꯟꯇ ꯇꯨꯝꯃꯤꯔꯣ?" "ꯏꯊꯟꯇ ꯇꯨꯝꯃꯤ, ꯀꯥ ꯇꯣꯉꯥꯟꯕ." "ꯏꯪꯗ꯭ꯔꯣ ꯏꯆꯦ?" "ꯀꯩꯅꯣ ꯅꯪꯅ ꯍꯪꯉꯤꯗꯨꯕꯣ? ꯍꯧꯖꯤꯛꯁꯦ ꯅꯤꯡꯊꯝꯊꯥ ꯆꯪꯂꯛꯂꯕꯅꯤ, ꯏꯪꯗ꯭ꯔꯗꯤ ꯀꯩꯅꯣ? ꯃꯁꯤꯗꯤ ꯆꯥꯟꯁ ꯑꯃ ꯂꯧꯍꯧꯔꯒꯦ ꯍꯥꯏꯗꯅ." "ꯑꯗꯨꯗꯤꯅꯦ ꯏꯆꯦ, ꯅꯅꯥꯛꯇ ꯂꯩꯕ ꯃꯣꯟ ꯑꯃ ꯂꯧꯁꯤꯜꯂꯣ, ꯅꯠꯇ꯭ꯔꯒ ꯏꯆꯦꯈꯣꯏꯒꯤ ꯅꯍꯥꯟ ꯌꯣꯒ ꯇꯧꯐꯝꯗ ꯂꯩꯍꯧꯕ ꯇꯦꯗꯤ ꯕꯤꯌꯔ ꯑꯆꯧꯕꯗꯣ, ꯏꯆꯦꯒꯤ ꯊꯋꯥꯏꯅꯤ ꯈꯟꯖꯕ ꯑꯗꯨꯅꯤ ꯈꯜꯂꯒꯀꯣ ꯀꯣꯜꯂꯒ ꯇꯨꯝꯃꯨ." ꯋꯥꯍꯩꯗꯣ ꯇꯥꯔꯒ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯇꯨꯅ, "ꯅꯪꯅ ꯍꯦꯛ ꯍꯥꯏꯗꯣꯔꯛꯄꯁꯤꯃꯕ, ꯇꯧꯗꯣꯏꯅꯤ, ꯖꯥꯠ ꯖꯥꯠ ꯌꯥꯝ ꯇꯧꯗꯧ ꯋꯥꯠꯂꯤꯀꯣ꯫ ꯌꯥꯔꯦ ꯑꯉꯥꯡ, ꯅꯪꯁꯨ ꯇꯨꯝꯊꯣꯛꯑꯣ." ꯏꯆꯦꯁꯦ ꯃꯃꯥꯏ ꯁꯣꯟꯕ ꯃꯥꯟꯕꯒꯤ ꯋꯥꯅꯤ, ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯗꯤ ꯑꯗꯨꯝ ꯃꯩ ꯇꯥꯏ꯫ ꯑꯗꯨꯒ, "ꯐꯔꯦ ꯏꯆꯦ, ꯍꯌꯦꯡꯁꯨ ꯊꯕꯛ ꯆꯠꯁꯤ ꯍꯥꯏꯗꯥꯏ?
ꯉꯁꯤꯒꯤꯗꯤ ꯇꯨꯝꯃꯁꯦ, ꯑꯩꯁꯨ ꯇꯨꯝꯅꯕ ꯇꯧꯔꯒꯦ, ꯏꯆꯦꯁꯨ ꯇꯨꯝꯊꯣꯛꯑꯣ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯑꯩꯁꯨ ꯊꯝꯃꯤ꯫ ꯑꯗꯨꯒ ꯐꯣꯟ ꯃꯃꯥꯏꯗꯨꯗ ꯃꯍꯥꯛꯇꯤ ꯈꯪꯍꯟꯗ ꯆꯤꯝꯕꯥꯜꯁꯤꯅ ꯇꯞꯅ ꯊꯦꯡꯉꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯩ ꯑꯌꯨꯛ ꯉꯟꯅ ꯉꯟꯅ ꯍꯥꯟꯅꯗꯒꯤ ꯍꯧꯒꯠꯂꯛꯄ ꯑꯣꯏꯕꯅ ꯉꯟꯅ ꯑꯗꯨꯃꯛ ꯍꯧꯒꯠꯂꯤ꯫ ꯕ꯭ꯔꯁ ꯇꯧꯔꯦ, ꯂꯣꯏꯕꯒ ꯕ꯭ꯔꯦꯛꯐꯥꯁꯠ ꯈꯔ ꯇꯧꯔꯦ, ꯂꯣꯏꯔꯒ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯇꯧꯐꯝꯗꯨꯗ ꯆꯪꯂꯗꯨꯅ ꯆꯤꯌꯔ ꯑꯗꯨ ꯆꯤꯡꯊꯣꯛꯂꯒ ꯐꯝꯊꯩ꯫ ꯁꯨꯝ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯒꯤ ꯋꯥꯈꯜꯁꯦ ꯁꯣꯐꯤꯌꯥꯒꯤ ꯁꯛꯇꯝꯗꯨ ꯃꯤꯠꯃꯥꯡꯗ ꯍꯦꯛꯇ ꯆꯣꯡꯊꯣꯔꯛꯏ꯫ ꯏꯊꯟꯇ ꯋꯥꯈꯜꯁꯦ ꯐꯥꯊꯖꯗꯨꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯇꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯇꯝꯗꯤ ꯑꯁꯨꯃꯛ ꯍꯧꯈꯤꯕꯅ ꯀꯣꯂꯦꯖ ꯆꯠꯄ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯏꯆꯦꯒꯤ ꯌꯨꯝꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯊꯣꯛꯂꯛꯏ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ꯫ ꯑꯩꯅ ꯀꯣꯂꯦꯖ ꯌꯧꯔꯛꯄꯗ ꯅꯨꯄꯤ ꯑꯃ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯁꯨꯝ ꯌꯦꯡꯁꯤꯜꯂꯛꯄꯗꯨꯗ ꯏꯀꯥꯏꯔꯞ ꯇꯧꯏ꯫ ꯑꯃꯨꯛ ꯀꯔꯤ ꯁꯣꯏꯔꯕꯅꯣ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯀ꯭ꯂꯥꯁ ꯌꯧꯔꯦ꯫ ꯏꯃꯥꯟꯅꯕ ꯑꯃꯅ, "ꯚꯥꯏ, ꯅꯪꯉꯣꯟꯗ ꯉꯥꯎꯕ ꯐꯖꯅ ꯀꯦꯟꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯦꯀꯣ." ꯑꯩꯅ, "ꯀꯅꯥꯅꯣ ꯍꯥꯏꯁꯦ?" ꯏꯃꯥꯟꯅꯕꯗꯨ ꯃꯉꯛꯇꯨ ꯈꯔ ꯏꯜꯂꯒ ꯏꯪꯒꯤꯠ ꯇꯧꯏ꯫ ꯑꯩꯁꯨ ꯌꯦꯡꯊꯣꯛꯂꯨꯕꯅꯤ꯫ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯄ ꯅꯨꯄꯤꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯩꯅ ꯌꯦꯡꯂꯛꯄꯗꯨꯗ ꯃꯥꯁꯨ ꯃꯃꯥꯏꯗꯨ ꯁꯠ ꯅꯣꯟꯊꯈꯤ꯫ ꯑꯩꯁꯨ ꯑꯗꯨꯝ ꯐꯥꯒꯤ ꯇꯥꯊꯣꯛꯑꯒ ꯋꯥꯗꯣ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀ꯭ꯂꯥꯁꯁꯨ ꯃꯊꯪ ꯃꯊꯪ ꯇꯧꯗꯨꯅ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯩꯒꯤ ꯋꯥꯈꯜꯁꯤꯁꯨ ꯁꯣꯐꯤꯌꯥꯒꯤ ꯋꯥꯈꯜ ꯉꯥꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯅ ꯈꯟꯅ ꯂꯥꯛꯄꯅ ꯔꯦꯟ ꯌꯧꯈꯤꯕꯁꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯤꯔꯣꯜꯗꯨ ꯍꯣꯡꯗꯣꯛꯂꯒ ꯉꯥꯏꯍꯥꯛ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗꯅꯤ ꯔꯤꯡ ꯈꯤꯡꯂꯛꯏ꯫ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯄꯨꯔꯥ ꯑꯌꯥꯕꯤꯅꯤ꯫ ꯁꯦꯀꯦꯟ ꯈꯔꯗꯨꯗ ꯑꯩꯅ ꯀꯣꯂꯦꯖ ꯍꯜꯂꯛꯄꯗꯨ ꯎꯍꯧꯔꯒ ꯀꯣꯜ ꯇꯧꯔꯛꯄ ꯑꯣꯏꯔꯖꯥꯠꯂ ꯏꯆꯦꯅ ꯍꯥꯏꯗꯅ ꯈꯜꯂꯨꯔꯦ꯫ ꯈꯟꯅ ꯈꯟꯅ ꯐꯣꯟꯗꯣ ꯂꯧꯈꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯏꯃꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯄꯥꯏꯈꯠꯂꯒ, "ꯏꯃꯥ, ꯍꯥꯎꯅꯦ, ꯏꯆꯥꯕꯨ ꯀꯣꯂꯦꯖ ꯆꯠꯄ꯭ꯔꯣ?" "ꯆꯠꯂꯦ, ꯍꯜꯂꯛꯄ ꯀꯨꯏꯗ꯭ꯔꯤꯌꯦ." "ꯑꯗꯣ ꯅꯪꯒꯤ ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥꯗꯤ ꯂꯩꯒꯦ? ꯅꯄꯥꯁꯨ ꯍꯟꯗꯛ ꯁꯦꯜ ꯈꯔ ꯐꯪꯉꯤ ꯍꯥꯏꯗꯅ ꯅꯪꯕꯨ ꯍꯪꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕꯅꯤꯅꯦ." "ꯍꯧꯖꯤꯛꯀꯤꯗꯤ ꯀꯩꯁꯨ ꯋꯥꯠꯇ꯭ꯔꯦ ꯏꯃꯥ, ꯑꯗꯣ ꯕꯕꯥꯕꯨ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯤꯅꯣ?" "ꯅꯄꯥꯗꯣ ꯂꯧꯒꯤ ꯑꯃꯨꯛ ꯆꯠꯈꯤꯕꯅꯤ." "ꯌꯨꯝꯗꯒꯅꯦ ꯅꯦꯅꯥ ꯇꯥꯅ ꯂꯩꯕꯁꯦ ꯌꯥꯎꯗ꯭ꯔꯕꯅꯤ, ꯐꯪꯖꯗ꯭ꯔꯕꯅꯤ." "ꯏꯕꯨꯡꯉꯣ, ꯅꯪ ꯅꯊꯧꯗ ꯅꯄꯨꯛꯅꯤꯡ ꯆꯪꯉꯨꯀꯣ, ꯉꯥꯎꯁꯤꯟꯅꯒꯅꯨ꯫ ꯅꯪꯅ ꯂꯥꯞꯅ ꯂꯩꯔꯒꯅꯦ ꯏꯃꯥ ꯕꯕꯥ ꯎꯗ꯭ꯔꯦ ꯍꯥꯏꯗꯅ ꯉꯥꯎꯁꯤꯟꯅꯕ ꯇꯧꯒꯅꯨꯀꯣ꯫ ꯅꯄꯥꯒ ꯑꯩꯒꯅ ꯍꯣꯠꯅꯔꯤꯕꯁꯦ ꯅꯪꯒꯤꯅꯤ, ꯏꯆꯥꯒꯤꯅꯤꯀꯣ." "ꯍꯣꯏ ꯏꯃꯥ, ꯑꯩ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯏꯃꯥ ꯕꯕꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯔꯤꯅꯤ." "ꯑꯗꯣ ꯏꯃꯥ, ꯕꯕꯥ ꯍꯜꯂꯛꯑꯒ ꯀꯣꯜ ꯇꯧꯍꯜꯂꯛꯑꯣ." "ꯍꯣꯏ ꯍꯣꯏ, ꯏꯆꯥꯗꯅꯦ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯌꯨꯀꯣ." "ꯏꯃꯥꯁꯨ ꯕꯕꯥꯁꯨ ꯅꯥꯒꯅꯨ." "ꯍꯣꯏ ꯍꯣꯏ." ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯗꯨꯅ ꯊꯝꯅꯔꯦ꯫ ꯑꯩ ꯉꯥꯏꯍꯥꯛ ꯋꯥꯈꯜꯁꯦ ꯏꯃꯥꯒꯤ ꯋꯥꯍꯩꯗꯨꯅ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯂꯥꯜꯂꯕ꯭ꯔꯥ, ꯂꯥꯏꯔꯤꯛꯇ ꯄꯨꯛꯅꯤꯡ ꯆꯪꯅ ꯆꯪꯕ ꯉꯝꯗꯕꯒꯨꯝ ꯇꯧꯔꯤꯕꯁꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯅꯤ꯫ ꯏꯆꯦꯗꯣ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯍꯦꯛꯇ ꯂꯩꯔꯝꯃꯤ꯫ ꯏꯆꯦ ꯁꯣꯐꯤꯌꯥ ꯎꯕꯗ ꯌꯥꯝꯅ ꯂꯨꯅ ꯈꯜꯂꯝꯕ ꯋꯥꯈꯜꯗꯣ ꯀꯥꯎꯊꯣꯛꯇꯨꯅ ꯃꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯁꯨꯝ ꯌꯦꯡꯂꯤ꯫ ꯏꯆꯦꯁꯨ ꯐꯠ ꯍꯦꯛꯇ ꯌꯦꯡꯂꯛꯏ꯫